पाउचेदी यंपम उइबमर उइब पाउ खरा अपडेट तौजरे रिम्स की एक्सरे टेक्नीशियन समरेंद्र सस्पेंड तौखिबा दो नमित मंगारी की मनुंगदा सस्पेंड रिवोक तौद्रबदे अकनब खोंजंग संगसेलगनी लोबसेंग आउकी बजुन निपान की नबिदा मणिपुर मुस्लिम वेलफेयर ऑर्गेनाइजेशन के एडवाइजर फुनराई मेम अब्दुल्लादा कोथाई हाइदर रिम्स की अथॉरिटी न हॉस्पिटल असिगी एक्सरे टेक्नीशियन निंगथौसम समरेंद्र बो सस्पेंड तौखिबा मरम जादे नमित मंगानी की मनुंगदा सस्पेंड ऑर्डर रिवोक तौगदबनी नद्रबदी अकनब खोंजंग क्या संगसेलगनी आइना योइबु चोहेन तानबा ngaksen apunbalo Development and Projection United Voluntary Organization Nambol Laimaram Jaifa Lamjing Lob apunba nupi lob Nambol na sindu ngasi DVUBO gi office ta pangthokpa pawgi mifam amada DVUBO gi General Secretary ti Aslamjing bana phongdokre Magna makata na pawmi sing da hai namit atu da Samrendra yu thakte ha bagri report laire Magatami naba staff aduga hana ningai sangthana rakpadagi khamna na bahona bada fraud nan thaduna magi kokna Abdullah harba fashion party ki losing ba asida thenglubadagi nahi tabani khongna khunna fuba saiba tawkhiba nate aduga Abdullah na Facebook ta mak pangalni haibagi kut tharakle ana landa fauk sandokna communal ki irang thok po wafam phongtok palai bak thibani phundarmiyum Abdullah Manipur Peoples Against Citizen Amendment Bill ki ko convener oina thawdang lau ki balam da basigi losing bane Atau mahana fongdor klipa wafam sing asinamatik chadaba losing ba amri haibagi wang lakle Abdullah mahakna magasi MLA ki mini thabak thadalura pangalasi aton bigi masara hana staff sing da sauna bangang kiba wa na thaituna tampam tokte mamang da pangalni an x-ray kakidaba leite emergency oiba oidaba haibagi matungina thabak taw kiba ngaktani mamang da misi mina kaya thokpana rims ki yakai tugaiba kaya thokiba matamda Doctor nurse staff amada suspend tawkiba leite Samrendra da thokliba si matu sonba thibani aduga wafam masida kamren oiba irang sagaliba Abdullah amadi mitai pangal Muslim organization sing wakal khan thabiu Manipur lengak naso wakal fa thabiu suspend revoke tawbiu hairi makatarakwa atopa pauda Rims gate ki mamang da famba lamvel pharmacy da sakti leiraba bom ama thamlamle Ngasay pung tarik rom tafa matam aduay da rims ki gate number 2 ki mamang da hangba lamfel pharmacy ki thong sadar manak ta plastic khaw amada hablaga sakti leiba IED bom mapatham lam le haire Tawto kasi Imphal police station ki manung chanba rims hospital ki ariba gate ki mamang da famba ariba pharmacy amu oriba lamfel pharmacy ana mameng leiraba pharmacy asi ki sadar manak da sakang da basina bom do plastic ambagi manung da ken amada hablaga thamlam mani haire Pharmacy atu ki mafu awaibam joy sahi marfu suraba miyoni ngasi ayuk mahusagum pharmacy atu da yawba salesman na dukan thong angnaba lakbada amuba masugi polythene khaw ama dukan atu ki mamang da singdinga oibambong da leirambani mana polythene khaw adu hangdoktana yeklubada mobile phone amade ken ama yawrambada ki singduna police da pawvi ki khudak da police ki team ama laktuna lambi thingchinduna sada woksingda asoyangam jawdraba section thamang lakwat ki tungda bomb expert laktuna bom adu tek da kaidana lakthokhe Ngasi ke IED bom adu chawran kesi ani ga gram chani rom lom mi haire Haujik babu ana bom adu kanana kari kitamak thamli bano haiba khang bangamdre bom adu lokthok loba matung ngasi ayu pung tara ga matoi khara helakpa adu aida lamfel ge dumping site ki mafam amada tek ta kaitana pakhai ne kre haire Jiribam district ki hospital school sing amadi helipad tab lambi sigi phibam salak sare Jiribam district ki lambi ayamba sathok sasinda khudong thiningai oiba lambi warakle Jiribam district ki Maru oiriba helipad district hospital Ningsingkhul amadi Usathol Harinagar Vidyanagar amadi Aglipur khul manga faudna chaliba Vidyanagar Harinagar gi lambi matam kya gi mamang dagi sempi ne ba haijatuna laglaba so ngasi phawba mari leinaba authority singna sempi daba asida khunja singna pena dre hariba lambi asi tha asigi tangkun phawba gi manungda semba haudrabadi lambi thingjan ba jawna khongjang kya sangsilagni ana khunja singna pambi sina phangdokre Hiramasida Harinagar ki mera paibi takhelamba mukta khombi na hai marwai bai helipad taba lambi chaliba ase asuki matik patre lambi asi athoba matam dalenga ramyang changbi raktrabadi lambi ase thingjalagane maramaduna athoba matam da yangchanbiu ana Harinagar fraza miyam dalenga ki pongning singchilagle sarugya khiba Harinagar mangal club ki president singlemba khuman na hai Harinagar ki lambi asi yamna maru eba district hospital helipad amadi ningsingkhul faudna chanariba lambi ne Lambi asigi phibam nongma nongma gi sokchalaklaba asida khunja miyamna pelaktaba mamangi matam kya dagi hajiduna laklabasu hausuk phawba thabagoina paikhalakthaba si yamna nuaitaba phawe nong chorakpa matam da mahiroi sing amadi nongma gi suraga chajriba singna sathok sasinda awaba kaya mayuknari marmasan tha asigi tangkun phawba gi manungda
Mari leirabasing na lambi asi sembidrawadi makal maka kaya ki khongjang kya changsilagani haike. Arambam Samarendra yaudara Manipuri film ki puari mafung pharoi Rakesh Naurem. Manipur film ki puari da Arambam Samarendra ki ming yaudabada mafung phaba film ki puari oiroi haina Patriotic Writers Forum Manipur ki secretary Rakesh Naurem na phongdokre. Wafam masing asi ayuk pung taraga mathoi makharum taba matamda Manipur Press Club Infalda Pangthokiba Arambam Samarendra laikida bagi sahi kunitoi subaning sing thorom da Rakesh Naurem da phongdokibani. Rakesh Naurem da makatara tu na haikibada Arambam Samarendra maithong yamba lamda masigi losing ba mane. Nafi kunaiba awang bathak da pukhatna da bukhonaramba irepak iramda masiba nung sijakraba aiba masune. Maki Tritra Jatra drama bo screenplay tawduna matam gi Manipur mingthon ba ahanba censor certificate laukiba Manipuri film ki puari sem kiba pioneer film screenwriter ne. Kumjali singa magasang panhumbudra nitoi ki April mapanda ihanan ba oina miyam da utkiba matam gi Manipur amadi Manipuri film ki puari sem ba asoba thodang lawri rumba Arambam Samarendra ki wakalul asibo aurok riban harol sing da santukna bagi wakalon da ngasi ki tharama sisin jabane ngasi ayu pung 8 minit nifu manga taba matam da lamlai kendra ki manung chana leiba chana gi nong sikhol park da khiliba Arambam Samarendra ki mitam da forum ki president nauroibam khampa luang na lusing duna haikal lekat tamlora pa matung da ayu pung taraga mathoi makai taba matam da Arambam Samarendra laikidabagi mapung oibaning sing thorom pang thokibane. Si minister da kogi community gi salfi khudol tawba miyo charak pigani ana Facebook da haiki badulan kre ngakviu thangpoi paite. Auki bajun tare da thangpoi baite haiba miyo yamana social media gi platform am oriba Facebook page jingfal wa lamhil han mingthon ba post amada thagalakpa wafam gi matungina. Manipur gi minister and birenda kogi traditional salfi bo koki community miyo amatna khudol tawba yaroi karigamba thengnar badi khudol tawriba miyo adu housing Myanmar da operate tawduna leiriba Chin National Army CNA na sibagi charak pigani ngakvi bagi wafam leiroi haiba wafam asi Facebook da thagalakhiba thangpoi paite hariba miyo esana gasi social media gi khudang da mahna Facebook page da phongdokhiba wafam adu aran bani miyam ngakpiu haiba wafam hajarakle thangpoi paite na masama gi Facebook page jingwal pa lamhil asigi kudang da phongdor liba wafam di si minister da koki furuf ke fi inbiroi da bani inbiram liba kudon tamlamba leirabadi CNA Myanmar na capital punishment pigani aiki badu lan kre soi kre Manipur miyam na Chin National Army mayam na ngapi na bagi damak media gi kudang da kurum duna haijare madung marau asigumba thabak ambuhan na tawba leirabadi sibagi sarak pibiu aina media gi kudang da nolok haijari soi kiba asigi damak da ngapi na ba haijari haiwa wafam zu thangpoi baite na social media gi kudang da haijarakle Hu pambi oriba popi thaba toke kari pi gadaki hangpam thokte Manipur gi umang kanada balupa crore samage horticulture scheme amade project kya donor ministry gi makhata pai khalagani si minister Manipur lekang na miyang wa khusam laduna Manipur gi singilamda popi pambi paksana thariba si maruf fangna mutat na ba honagani adu hu pambi oriba popi mabi thaba toke kari kana bi gadaki habagi matang daleng hak hangpam thokte Manipur gi singilamda umang kokthok libasi amung kana mafung phabu umang uhena bagi damak horticulture gi wana lupa crore samri dagi na samanga rongi asoba scheme amadi project kya athuba paikhalagani ana donor minister G Kisan Reddy na thasa babirakle ana minister and berena phongdokre wafam masing asi Imphal gi sanjantong da labor department of horticulture and soil conservation da pangthokpa cultivation of agriculture and crops as an alternative to coffee amadi front money fresh out bagi tharom da minister and berena wangang laduna phongdokibane Taromadu the horticulture and soil conservation gi minister let pau hauki conservation asigi addition chief secretary ti bai amadi tongan bahil gi mafam kya dagi lakpa mioi kya na sarugya ki Taromadu the chief minister and biren makata na phongdo ki bati andak asam gi guwahati da pangthok pa north east ki chief minister sing gi oiba conference amada hangna horticulture gi oiba asoba scheme amadi project pina da bi wafam thamke madu the union minister J Kisan Reddy na su atubade detailed project report DVR pikal ang nabakangalaki popi pambi thariba singki tongan ba mafam sing delenga ki official sing na chatuna lawmi sing de awareness amadi meeting pang tokna topa maru marang amadi pambi sing thana na bayan thoke haujuk pawada kamjong kangpokfi ukrugi mafam sing popi tharamba lawmi chom jangkai ga manga ta atopa mahi marong pan pambi sing pi tana khudong chaba haktheng na phangan gre si minister na hai lawmi sing mahi marong sing tharaga madu da pothok jon pam leite happy ki wakalol adu thadok lase Hausi ti lawmi sina pothok liba pothok singa si jona ba Manipur langa na marketing system phajana hang ba loina na college lawrence ki facility sem dona laire drug na sandal lambi oiba political agenda da lakpa mioi singna di masigi war on drug saina
ꯁꯥꯡꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯒꯅꯤ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯁꯤꯡ ꯆꯥꯗ 99.9 nadi war on drug ki khongjungda saruk yarakle masi lamdam masigi achauba mai fakpa amane masigi damak lamdam masigi miyam amadi taibang semba mafu bothagali hana su minister na makatana phongdokhi popi pambi ki mahutta atopa mai marung pambi oina thanarba ki pangthoke patharom maduda brand manifest ki logo su minister na maikum hangdokhi asigi tharom aduga mari inana popi thabana baram oiduna sogalava kangpuk fi chandel ukhrul kamjong amari technofal ki manungda leiba ekar Lising amaga chama kuntra ka taruk lomda thakadaba F1 hybrid cabbage kg samaga kun kevnukwa kg lising mari amadi ginger medic kg kunrom amadi wai fanba pambi singi gari singchu minister na lamthake Stellen oina leiriba kaksing laigang patan yam chumdana jung kai chhajelakliba si laigang na athuba matamda takthokpiu CCKL Hana kaksing lengang pat haina khangramba Sam Rifles lairiba asigi nokpok tangba National Highway 102 Imphal Mori lambi ki nongsuk amadi Imphal Sugnu Road kina makhatangba CS dak number 2024 amadi village number 59 na konba hangba lamhang asi matam kya dagi anhang singi sana fam amadi sanjapung Stellan oina lerakmane adu bahuki basahi khara asta ain ki wangbada jung kai sajindu na niam chumdana leiba hure haina kaksing khunai chakharan balup ki fresh and jites Marang them na fresh ta thurak ba cherola mana aire cherola sin hai kaksing district jauna manipur gi district sing infrastructure tabak pai khat pada dargaro ba khudong chabis talent larak tabadagi awa ba mek mari madur haujik lengak tas talent da lengang na state land da niam kan jong kai sajin basing takthopa gi thabu pai khalak pa si manipur gi maikai khudimak ta leiriba miyam na taram no ge maduna hana state land oina leiriba kaksing lengang park ke angang sing gi sanabung amadi Sanjabung dan Yamlana jung kai sajalapasi takthokpio hariba mafam asi egis policy ki makhada trans asia highway sem qualifasi yenglaga transport office amadi trade commerce ki godown sabada yamna lambi lamdang khudong saba mafam ne hariba mafam asida niyam gi wangda sajalakli basing asi atubada takthokpio hiramasi ga mari lainana kaksing khunai chawkadan balubna haukiba jun mapanda manipur ki minister amadi jun taradana deputy commissioner kaksing da memorandum amam pisinduna khangan kre haire asiba haksang amat leiramle Chandel Police Station ki manung channel leriba Chandel DC office amadi petrol pump ka naknana asi baksang maleramle police ta ki phangba paw gi matungina asi baksang adugi maming matha laifam na chingba chap chap khang bangamdri haire asigumla pam yu beki sasat na tabat hong asi banaga students union Chandel NSUC na awang pathak da kantem tawrakle sirba mi asi kana gumba kharan halam bada tragna overdose ta sibo igani ana thajna ba loinana asibo thajna ba loinana Asi baksang adu fatapum thaba horam lehari asigumla ba tawduk asi matungda apakana thogandana ba NSUC na frajam yam da fil sutawrakle asi baksang adu basak maming khangdok na ba madi asumba lakla langjen pothok na ba hona bada Sandel police lawriba thawdak adu basu thagani ngai ni haina NSUC ki president SK Joseph Lamka na khode piduna thadorok ba cherola mana phangdorakle makatarak fa atop editorial gi kalam amada I am na naitom tarakfa Tasing na harapado hausik election ay masi hausik na itom tare mapanggal kalam balup wasina mataw karam na hausik mapanggal anda tu na itom tarakli bano ay bagi warisu soit na lepam thogi hay na kalle ado ba mapanggal kalam balup wasi hausik ti mapanggal asum hantarok to ni yapna son kiveta na tana na itom tarak fagi pepam amada laikre ay koi pukuna mana khang na rapo wafam ni election ay harapala lup wasi mapungoy na nakalin da kundaba travel furup kharage apan ba maming amane Hariba maming family asini kiana popular oigiba made sakti khara ka mapangkal kangkala lakibane asumna mapangkal kalhalaba matungda hariba family asigi makada atopa topa furup kaya amasu punsil lakibane asumna punsil lakiba asigi manungta Manipur Assam amasung Arunachal Pradesh da khundariba travel furup kharasu janingna natakana janingdana konsin kribane asumna naga hariba family asi mafung henna Pandanaba amadi hena mapanggal kalhanada bagi pandamda Manipur da lairiba naga family asigi wani United Naga Council aba parent body ama fawo semdana makoi gi pandam mafung phanada akanba campaign ama sangchinduna lakhrabani adoga madang asida ikona khaminaba amade yangminaba yabo wafam amade kumjali singa baga sapan hufuda point taraga tarukta agreement tona ki naga people's convention adune arba convention asida tona ki fekaduna maram waraduna kumjali singa baga sapan hufuga humdaida Nagaland Harbour State asi nakibagi khwadigi chawba maram habadu oikribane adu maramak harbour convention asina makha tharakpada naga singgoiba anova lalawlup ama
ꯋꯥꯈꯜꯂꯛꯅꯕꯒꯤ ꯃꯔꯨꯗꯤ ꯍꯨꯜꯍꯟꯈꯤꯗꯕꯅꯤ ꯑꯗꯨꯃꯥꯏꯅꯃꯛ ꯅꯥꯒꯥꯁꯤꯡꯒꯤ ꯑꯣꯏꯕ ꯂꯥꯜꯍꯧꯂꯨꯞ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯐꯦꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛꯇꯤ ꯊꯣꯛꯂꯛꯈ꯭ꯔꯕꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯅꯥꯒꯥꯁꯤꯡꯒꯤ ꯑꯦꯐꯦꯛꯁ ꯕꯣꯗꯤ ꯑꯁꯤꯁꯨ ꯑꯃꯨꯛ ꯊꯣꯛꯂꯛꯈ꯭ꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯥꯛꯅꯈ꯭ꯔꯕ ꯃꯇꯨꯡꯗ NSN ꯍꯥꯏꯕꯅ ꯃꯇꯝ ꯀꯌꯥ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀ ꯐꯤꯁꯇꯣꯛ ꯇꯧꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯗꯤꯃꯥꯟꯗꯤ ꯅꯥꯒꯥꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯐꯤꯔꯥꯜ ꯑꯃꯁꯨꯡ ꯇꯣꯈꯥꯏꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟ ꯑꯅꯤ ꯑꯁꯤꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃꯠꯇ ꯄꯤꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯤꯕ ꯋꯥꯐꯝꯅꯤ ꯑꯁꯤꯒꯨꯝꯕ ꯇꯥꯟꯐꯝ ꯑꯁꯤ ꯍꯧꯈꯤꯕ ꯖꯨꯟ 9ꯗ IANS-ꯅ ꯅ꯭ꯌꯨ ꯗꯤꯜꯂꯤꯗꯒꯤ ꯇꯧꯔꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯄꯥꯟꯅꯥꯒꯥ ꯍꯣꯍꯣ ꯁꯦꯝꯅꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯕꯁꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄꯥꯟꯅꯥꯒꯥ ꯍꯣꯍꯣ ꯑꯁꯤ ꯁꯦꯝꯅꯅꯕꯒꯤ ꯃꯇꯥꯡꯗ ꯅꯥꯒꯩ ꯁꯦꯡꯕ ꯋꯥꯐꯝ ꯑꯃꯠꯇꯗꯤ ꯐꯣꯡꯗꯣꯔꯛꯄꯗꯤ ꯂꯩꯇ꯭ꯔꯤ ꯑꯗꯨꯃꯥꯏꯅꯃꯛ ꯀꯔꯤꯒꯨꯝꯕ ꯄꯥꯟꯅꯥꯒꯥ ꯍꯣꯍꯣ ꯑꯁꯤ ꯁꯦꯝꯂꯛꯄ ꯇꯥꯔꯕꯗꯤ ꯃꯈꯣꯏꯅ NE ꯔꯤꯖꯟꯗ ꯅꯥꯒꯥ ꯇꯥꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡ ꯃꯄꯨꯡ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯀꯣꯟꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯂꯣꯏꯅꯕꯒꯨꯝ ꯇꯧꯔꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯅꯥꯒꯥ ꯐꯤꯁꯇꯣꯛꯀꯤ ꯐꯤꯕꯝ NNVISꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ NSN ꯑꯥꯏꯑꯦꯝꯅ NSN ꯑꯥꯏꯑꯦꯝꯒꯅ ꯃꯇꯝ ꯆꯥꯡꯅ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯅꯔꯛꯄꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯁꯤꯜꯂꯛꯇꯕ ꯑꯁꯤꯒꯨꯝꯕ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤꯅ ꯑꯥꯏꯑꯦꯝ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯅꯥꯀꯜꯗ ꯊꯝꯂꯛꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯑꯥꯏꯑꯦꯝꯅ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯐꯤꯔꯦꯞ ꯑꯃ ꯑꯣꯏꯅ ꯐꯤꯁꯇꯣꯛ ꯑꯁꯤ ꯅꯥꯒꯥꯁꯤꯡꯒꯤ ꯇꯣꯉꯥꯟꯕ ꯐꯤꯔꯥꯜ ꯑꯃꯁꯨꯡ ꯇꯣꯈꯥꯏꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕ ꯑꯣꯏꯊꯣꯛꯄꯗ ꯋꯥꯅ ꯊꯣꯛꯂꯒꯕ ꯗꯤꯃꯥꯟ ꯑꯁꯤꯅꯁꯨ ꯑꯥꯏꯑꯦꯝꯒꯤ ꯅꯩꯇꯨꯝ ꯇꯥꯍꯜꯂꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯍꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯂꯧꯃꯤ ꯗꯍꯥꯔ ꯄꯤꯕ ꯉꯝꯗꯕ ꯂꯩꯉꯥꯛ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯁꯣꯗꯤꯟ ꯀꯨꯃꯥꯔ ꯉꯁꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ CPI ꯂꯣꯏꯁꯪꯗ ꯐꯝꯈꯤꯕ ꯄꯥꯔꯇꯤꯒꯤ ꯃꯤꯐꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯈꯤ ꯃꯔꯨꯑꯣꯏꯅ ꯉꯟꯇꯥ ꯂꯥꯛꯈ꯭ꯔꯕ ꯃꯣꯟꯁꯨꯟꯒꯤ ꯅꯣꯡ ꯑꯁꯤꯅ ꯂꯧꯃꯤ ꯀꯌꯥ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛ ꯍꯧꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯌꯨꯔꯤꯌꯥ ꯍꯥꯔ ꯐꯪꯗꯕ ꯑꯃꯁꯨꯡ ꯈꯔ ꯐꯪꯂꯤꯕ ꯑꯁꯤꯁꯨ ꯀꯦꯖꯤꯗ ꯂꯨꯄꯥ 50ꯗꯒꯤꯅ 60 ꯌꯧꯈꯤꯕꯅ ꯂꯧꯃꯤ ꯑꯌꯥꯝꯕ ꯍꯥꯔ ꯂꯩꯕ ꯉꯝꯅꯗ꯭ꯔꯦ यूरिया बेग लुपा 300 पीगदब हार असी लुपा 2,500 पीरिबा असिगी मतंगदा कुमना खन्ना नैनाके हिरम असिगी मतंगदा गसिगी मिफमदा मरुहिबा पार्टी की स्टेट सेक्रेटरी एल सोटिन कुमार हाइके ngasiगी लेखा गसि याम कितब मणिपुर की लौमी सिंदा यूरिया हार फावबा निंथिना फंगनबा लहनबा ngamdre लौमी क्रोर कया लैबा मणिपुर नते लौमी ला खरा खकी मसिंग यामदबा तंपा की लबु खरा असिगी यूरिया पीबा ngamdaba लेखा तसेंग नै काइनिंगाने यूरिया फंगनदबगी वथोग असि जहि खुदिंगी थोगलिबसि लेंगा पारिबा कांबुगी असोयबने पॉपी थाबद सिनखिबदगी यूरिया फंगनदबनी हरंबादु हौजिति यारारोय मरमदि पॉपी प्लांटेशन लोइसनख्रे लोकलबसु पॉपी थाबा कांबुगा थारारोय हाइबा वफम कया फोंदोखरबनिना मणिपुर की चिंगसिंगदा पॉपी थाबगी यूरिया सिनरंबा अदु तोखरे तागलबने अदोरबदि यूरिया होंग अमसुंग मरंग काइना फंगफम थोकबने अदु नत्रका यूरिया सिंग असि म्यांमारदा लोनदा जोंथोकलबरा असिगुंबा अरोनबा कारबारसिंग असि लेंगा के मी गिहोक्तना नत्रकना मतेंग फंगतना यारोय मरमतुना लौमीबु ओत नैरिबसि लेंगा कासिना हक्तेंना थोकलिबसि करिगिनो मरमतुना खुदक्ता मणिपुर लेंगाना यूरिया असि लौमीसिना फंगनदबा सिनगदबने करिगुंबा मसि तौबा ngamloidaba लेरबदि लेंगाना सेंदोकपम थौगे ngasiगी डिस्ट्रिक्ट लेवल की ओइबा पार्टी की मिफम अदुदा एल सोटिन कुमार खक्तना तना एम जॉय कुमार के बिमोल अमदि एस नीला कमन ना चिंगबा पार्टी की स्टेट अमदि डिस्ट्रिक्ट की लुसिंगबा सिंग सुसारु याके मयाम पुन की पुनमक ना लेंगाक ना मखाताना हारगे प्रॉब्लम असी सॉल्व तौबा ngamdabadi पार्टी की स्ट्रगल संगसिनबगी पोरम जालकपा याय हाइना फंगदोखे हौजिक हेकी ममांगदा फंगिबा सोशल मीडिया दा भाइरल ओरकिबा पाउ अमदा वाइथौ प्रोटेक्टेड फॉरेस्ट एरिया दा खुल तासिल्ली हाइदोन एविक्शन तौनरबा नोटिस थारकपदगी मियाम थोरक्तुना नेशनल हाईवे थिंजिलुरे हाइरे मखा तरकवा अतोपा पाउदा अब्दुल्ला फुरकिबा कंडेम तौरकले हौकिबा जुन 9 की अहिंग नोगियाइदा रिम्स की रेडियो थेरापी डिपार्टमेंट एक्सरे तौनरबा चंगलुबदा एक्सरे टेक्नीशियन एंड समरेंद्रना MMWO की हानगी प्रेसिडेंट अब्दुल्ला फुनराइमदा फजदबा बहिबता कैमरूम nganglakpa amasung kutharakhiba ado AMESCO AMDO VSO FSUM UMPO MYSU की अफुनबा अपेक्स बॉडी अमवरिबा माइफाक निंगथौ कमिटी ना जानिंगदबा फोंदोरकले कमिटी असिना थादोरकपा चेरोलदा अना लयिंग सिनफमदा लैरिबा म्यूजिन पैसन अमसुंग पैसन पार्टी दा पामदबा थौथो कैमरूम हेगे थोकलिबा सि कंसर्न अथॉरिटी अमसुंग लैरिबा लैहाकना मियंग चांगबियो थौदोगसिदा सेनारिबा एन समरेंद्र दा कंसर्न अथॉरिटी इन इंक्वायरी अमसा थाबिदोना थौदोगसि थोक्तना लीगल एक्शन लौकटबियो हानसु फोंदोरकले अरुबदा कंटेंट सिंग असिगी मरुइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल असिदगी यंगबिरिबा पुनमक पतागजरी
channel asin atom ta kanarabadi subscribe tobi tibresna subscribe tobi rabaloidana like and share tobu su kabi kanop namakpo amakana thagajari